Imphal, August 7. Nupi lalonbasingna Manipurdagi nupi macha ahum New Delhi da film kumhange haiduna moithem tawraga masa yonthoknaba hotnaramba thorang mai pakhidre. Police na matam chana action lawkhattuna masa yonthoktuna sel tanaba kangbugi langda tarugadaba chanura ahum kanba ngamhaure haina police tagi paw lawraduna thadurokpa agency dagi phangba pawna hairi. Police na kanba ngamhaurabasing adudi mau ama laisabi macha anigani hairi. Makhoi moredagi August ki tang ahumda mangkhibani. Manipur police na mangkhiba miyoi ahum asibu mafam kayada thiba humbagi thabak chatharingai cheirakta nupi amadi Imphal airport tagi ticket counter da thengnarapadagi rescue tawba ngamkhi. Atopa ani aduna Imphal gi AOC da leiba bus ticket counter da leirambadagi kanba ngamkhibani. Police na rescue ta hauraba nupi ahum adu Lamphel police station da sinarakre. Police na phongdorokpa matung inna nupi ahum asigi manungda amana sahi 17 aduga atopa ani aduna sahi 13 ki lengani. Makhoigi marakta mau ama yauribadu sahi 13 ta ngairibini hairi. Nupi masasing asina phongdorakpada Facebook da New Delhi da leiba nupa amaga khangnaduna TV serial amadi film da kumnaba audition yaunaba laknaba kaubadagi chatnaba honabani haiki. Masena film kumlambani na sahi 13 ngairibi manaw nupisu masegi matung induna TV serial da yauba phanglani haibagi asada makhoi chatnaba honabani hairi. Sahi 13 surabi mau aduna phongdorokpagi matung inna ahal oiraba mapuroibagi numit khudingi ot naibada khangba wabadagi mamanabigi matung induna chatke honarambani hairi.